ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯣꯅꯤꯌꯥ ꯅꯤꯡꯊꯧꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖ ꯄꯪꯇꯛꯁꯨ ꯇꯛꯇꯧꯕꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯁꯦꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯂꯥꯏꯖ ꯄꯤꯛꯂꯤꯉꯩꯗ ꯅꯥꯀꯣꯡ ꯂꯥꯏꯈꯨꯟ ꯇꯧꯔꯨꯕꯗꯒꯤ ꯃꯅꯥ ꯈꯔ ꯇꯥꯊꯤꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯄꯥꯕꯤꯅ ꯃꯃꯧ ꯑꯣꯏꯔꯤꯕ ꯂꯥꯏꯖꯕꯨ ꯇꯥꯊꯤꯔꯝꯃꯤ, ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯏꯕꯣꯖꯥꯎꯗꯤ ꯂꯪꯐꯩꯗ ꯂꯩꯈꯤꯕꯅ ꯈꯪꯂꯝꯗꯦ꯫ ꯂꯥꯏꯖꯅ "ꯏꯃꯥ, ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯊꯥꯡꯗꯣꯛꯂꯤ, ꯑꯏꯪꯕꯁꯨ ꯑꯁꯤꯗ ꯁꯣꯛꯀꯠꯂꯒ ꯂꯩꯔꯤ, ꯏꯔꯨꯖꯅꯤ ꯍꯥꯏꯗꯣ ꯂꯨꯖꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯑꯄꯥꯕꯤꯅ "ꯑꯩ ꯊꯕꯛꯀ ꯂꯣꯏꯗ꯭ꯔꯤ, ꯏꯔꯨꯖꯈꯤꯔꯣꯏ, ꯑꯗꯨꯗ ꯑꯗꯨꯝ ꯊꯅꯝꯃꯨ, ꯑꯩ ꯂꯣꯏꯔꯒ ꯂꯨꯖꯒꯦ꯫ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕꯗꯨꯗ ꯑꯏꯪꯕꯗꯣ ꯍꯩꯖꯤꯟꯗꯨꯅ ꯌꯥꯟꯁꯤꯜꯂꯤ꯫ ꯏꯁꯤꯡꯗꯨꯗ ꯃꯈꯨꯠꯇꯨ ꯂꯨꯞꯁꯤꯟꯗꯨꯅ ꯁꯥꯔꯤꯕ꯭ꯔꯥ ꯏꯪꯂꯤꯕ꯭ꯔꯥ ꯌꯦꯡꯉꯤ꯫ ꯑꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤꯗ, ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯁꯥꯁꯦ ꯁꯣꯜꯂꯕꯅꯤꯅ ꯑꯩꯗꯤ ꯏꯁꯤꯡꯁꯦ ꯌꯥꯜꯂꯝꯃꯨ ꯍꯥꯏꯔꯤꯕꯅꯦꯕ꯫ ꯅꯤꯡꯁꯤꯗ꯭ꯔꯥ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯛꯇꯣꯏꯅꯤꯀꯣ꯫ ꯑꯗꯨꯗꯤ ꯑꯁꯤꯗ ꯁꯨꯝ ꯊꯅꯝꯂꯒ ꯂꯩꯖꯍꯧꯔꯅꯤꯗ, ꯑꯩ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ, ꯆꯥꯛ ꯂꯥꯝꯂꯦ ꯑꯃꯨꯛ ꯍꯥꯏꯔꯛꯂꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯖ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯂꯣꯏꯔꯒ ꯑꯄꯥꯕꯤ ꯏꯔꯨꯖꯒꯦꯅ ꯆꯪꯂꯛꯄꯗ ꯏꯁꯤꯡꯗꯨ ꯏꯪꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯕꯨ ꯏꯁꯤꯡ ꯑꯁꯥꯕ ꯊꯅꯝꯂꯦ ꯍꯥꯏꯒꯨꯝ ꯇꯥꯈꯤꯗ, ꯑꯁꯤꯗꯤ ꯑꯏꯪꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯕꯨ ꯁꯥꯟꯅꯔꯤꯕ ꯍꯥꯏꯗꯨꯔꯣ, ꯅꯠꯇ꯭ꯔꯒ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯥ? ꯃꯧ ꯁꯨꯅꯤꯡꯗꯕꯁꯤꯗꯤ ꯏꯁꯤꯡ ꯑꯏꯪꯕ ꯄꯨꯊꯣꯛꯂꯒ ꯑꯁꯥꯕꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯈꯪꯅꯤꯗꯅ ꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯃꯃꯧꯕꯨ ꯀꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯧꯆꯤꯟꯊꯤꯕꯤ, ꯅꯪ ꯀꯥꯏꯗ ꯂꯩ? ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯕꯅꯤ? ꯌꯦꯡꯕꯅꯦ, ꯑꯩꯅ ꯀꯧꯕꯒꯁꯦ ꯇꯥꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯥꯛꯈꯨꯝꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯃꯧꯀꯇꯟ, ꯇꯥꯗꯦꯅꯦ ꯃꯁꯤꯗꯤ꯫ ꯍꯩꯃꯧ ꯍꯥꯏꯗꯅ ꯑꯔꯩꯕꯤ ꯊꯥꯗꯅ ꯂꯥꯎꯏ꯫ ꯑꯗꯨꯇꯗ ꯂꯥꯏꯖ ꯂꯩꯊꯣꯔꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯇꯥꯔꯤꯅꯤ, ꯇꯥꯔꯤꯅꯤꯕ, ꯃꯅꯥꯁꯦ ꯑꯁꯦꯡꯕꯒꯤ ꯄꯪꯂꯤꯕ꯭ꯔꯥ ꯇꯥꯁꯤꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ꯫ ꯀꯥꯟ ꯆꯥꯗ꯭ꯔꯗꯤ ꯇꯞꯅ ꯍꯥꯏꯔꯁꯨ ꯍꯦꯛ ꯇꯥꯏ, ꯀꯔꯤ ꯃꯅꯥ ꯈꯨꯕꯪꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ, ꯑꯩ ꯊꯤꯔꯛꯂꯒꯦ꯫ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯕꯅꯤ, ꯏꯃꯥ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯁꯥꯅ ꯆꯥꯅꯕꯅꯦ ꯍꯥꯏꯗꯨꯅ ꯊꯤꯗꯣꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯆꯥꯛꯇꯨ ꯊꯤꯗꯣꯛꯇꯨꯅ ꯑꯄꯥꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯑꯩꯗꯤꯅꯦ, ꯑꯩ ꯈꯣꯏꯗꯧꯁꯦ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯗ, ꯍꯥꯏꯕꯅ ꯑꯃ ꯇꯧꯔꯛꯄꯅ ꯑꯃ, ꯀꯗꯥꯏꯗꯒꯤ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯣ ꯈꯪꯗꯦ ꯃꯁꯤꯒꯤ ꯅꯥꯄꯪꯕꯤ ꯅꯨꯄꯤꯁꯦ꯫ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯄꯤꯒ ꯑꯃꯠꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯁꯛ ꯊꯤꯕꯁꯨ ꯅꯠꯇꯕ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯆꯥꯗ꯭ꯔꯗꯤ? ꯏꯟꯁꯥꯡꯗꯨ ꯆꯥꯅꯤꯡꯗ꯭ꯔꯕꯣ? ꯉꯥꯔꯧ ꯍꯥꯞꯂꯛꯎꯔꯥ? ꯑꯄꯥꯕꯤ ꯁꯥꯎꯅ ꯆꯥꯛ ꯄꯨꯈꯝꯗꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯒ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯆꯪꯂꯛꯂꯤꯁꯤꯕꯨ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯅꯤ ꯈꯜꯂꯨꯔꯕ꯭ꯔꯣ ꯅꯪ? ꯍꯩꯈ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯦ꯫ ꯂꯥꯏꯖ ꯃꯅꯦꯝ ꯏꯕꯦꯝꯃ ꯑꯄꯥꯕꯤꯒꯤ ꯁꯛꯐꯝꯗꯨ ꯁꯥꯎꯕ ꯃꯥꯟꯕꯗꯨꯗ ꯃꯥꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯕꯗꯤ ꯈꯪꯖꯄꯣꯟꯇꯦ꯫ ꯑꯗꯨꯅ ꯑꯁꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯔꯒꯦ ꯏꯃꯥꯅ ꯁꯥꯎꯔꯤꯗꯨꯕꯣ? ꯀꯅꯥꯒ ꯀꯩ ꯍꯥꯏꯅꯔꯒꯦ ꯀꯥꯏꯅ? ꯌꯥꯝ ꯂꯥꯟꯖꯗꯕꯤꯅꯦꯕ ꯅꯪꯅ ꯁꯥꯔꯤꯁꯦ, ꯂꯥꯟꯖꯗꯕꯤꯅꯦꯕ꯫ ꯑꯩꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯁꯥꯍꯜꯂꯦ ꯍꯥꯏꯗꯥꯏ, ꯀꯗꯥꯏ ꯏꯁꯤꯡ ꯑꯁꯥꯕꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦꯕ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥꯅ ꯁꯥꯎꯔꯤꯁꯦ, ꯑꯁꯤꯒꯤꯕꯨ ꯊꯑꯣꯏꯅ ꯁꯥꯎꯏ꯫ ꯍꯣꯔꯦꯟꯗꯒꯤ ꯏꯃꯥꯒꯤ ꯊꯛꯅꯕ ꯏꯁꯤꯡꯗꯣ ꯑꯗꯨꯝ ꯁꯥꯍꯜꯂꯒꯦ, ꯁꯥꯎꯔꯅꯣꯕ꯫ ꯍꯥꯏ, ꯊꯛꯅꯕ ꯏꯁꯤꯡ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ, ꯏꯔꯨꯖꯅꯕ ꯅꯪꯅ ꯏꯁꯤꯡ ꯁꯥꯍꯜꯂꯦ ꯍꯥꯏꯕꯗꯨ ꯀꯗꯥꯏꯔꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯩꯗꯤ ꯇꯜꯂꯤꯗ, ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯄꯗꯣ ꯑꯩ ꯍꯩꯅꯗꯦꯕ꯫ ꯑꯗꯨꯅ ꯏꯃꯥ ꯑꯣꯏꯅ ꯁꯨꯝ ꯊꯛꯑꯣ, ꯑꯩꯒꯤꯗꯤ ꯄꯨꯟꯒꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯁꯨꯝ ꯊꯛꯀꯦ꯫ ꯑꯄꯥꯕꯤ ꯂꯥꯏꯖꯅ ꯍꯥꯏꯔꯤꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯧ ꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯥꯛꯈꯨꯝ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯅ ꯆꯠꯈꯤꯕꯗꯨꯗ ꯂꯥꯏꯖꯗꯤ ꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯣ, ꯏꯪꯉꯅꯤꯌꯦ꯫ ꯍꯩꯃꯥ, ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯤ, ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯣꯛꯈ꯭ꯔꯦꯅꯦ꯫ ꯏꯃꯥꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯏꯁꯥꯎ ꯁꯥꯎꯅꯤꯡꯒꯨꯝ ꯇꯧꯏꯗ꯫ ꯑꯩꯕꯨ ꯀꯩ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ? ꯍꯣꯏꯗ, ꯅꯨꯡꯇꯤꯒꯤ ꯑꯁꯨꯝꯅꯗ ꯇꯧꯔꯒ ꯂꯩꯔꯁꯤꯕꯨ ꯃꯁꯥꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯤ ꯃꯅꯦꯝꯅ ꯁꯥꯎꯔꯤꯗꯨ ꯃꯁꯥꯒꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯟꯗ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯑꯌꯨꯛ ꯑꯗꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯆꯥꯛ ꯆꯥꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄꯗꯗꯤ ꯃꯥ ꯆꯥꯛ ꯂꯥꯝꯕꯅ ꯂꯩꯕ ꯉꯝꯂꯝꯗꯦ꯫ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ? ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗ꯫ ꯍꯪꯂꯨꯁꯤꯔꯅꯦ ꯑꯩꯕꯣ?
ꯑꯃꯨꯛ ꯉꯥꯡꯕꯅ ꯑꯃ ꯈꯨꯝꯕꯅ ꯑꯃ ꯇꯧꯔꯛꯂꯗꯤ ꯑꯔꯦꯝꯕꯗ ꯑꯃꯨꯛ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅꯕ ꯃꯆꯥꯛ ꯑꯣꯏꯍꯟꯗꯣꯏꯅꯤ ꯇꯧꯔꯤꯁꯤ ꯍꯦꯔꯥ ꯆꯥꯛꯅ ꯑꯁꯨꯛ ꯂꯥꯝꯂꯁꯤꯕꯨ ꯑꯁꯤ ꯈꯟꯗꯨꯅ ꯑꯄꯥꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯃꯃꯧ ꯂꯥꯏꯖꯗ ꯑꯁꯨꯝ ꯍꯥꯏꯔꯛꯏ ꯍꯥꯏ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ ꯂꯣꯏꯔꯗꯤ ꯊꯤꯔꯛꯂꯣ ꯀꯩꯒꯤꯅꯣ ꯏꯃꯥ ꯉꯁꯥꯏꯁꯨ ꯆꯥꯗꯦ ꯑꯩꯅꯗꯤ ꯏꯃꯥ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ ꯍꯥꯏꯗꯅ ꯆꯥꯛꯁꯦ ꯄ꯭ꯔꯞ ꯂꯣꯏꯁꯤꯟꯗꯅ ꯊꯤꯔꯤ ꯑꯗꯨꯒ ꯆꯥꯛ ꯊꯤꯔꯨꯅꯨ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯆꯥꯛꯁꯦ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯆꯥꯁꯤꯟꯕꯅꯗꯤ ꯐꯅꯤꯗ ꯀꯔꯤ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯀꯥꯏꯅꯒ ꯍꯥꯏꯈꯤꯒꯦ ꯍꯥꯏꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯁꯤꯜꯂꯛꯇꯕ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯅ ꯆꯥꯗ꯭ꯔꯕꯗꯤ ꯏꯁꯥ ꯁꯣꯟꯖꯤꯟꯅꯤ ꯈꯔ ꯆꯥꯁꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯏꯃꯥ ꯑꯄꯥꯕꯤ ꯁꯥꯎꯔꯞꯅ ꯃꯈꯣꯜ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯑꯩꯅ ꯀꯥꯏꯗ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯈꯤꯒꯦ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯟꯅꯕꯤꯁꯤꯗꯤ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯈꯣꯏꯗꯧꯁꯦ ꯑꯁꯨꯝ ꯁꯥꯎꯅꯤꯡꯍꯟꯕꯅꯤ ꯏꯃꯥ ꯑꯩꯗꯤ ꯆꯥꯔꯣꯏ ꯍꯩꯒꯨꯝ ꯇꯥꯔꯨꯕꯅꯤ ꯁꯥꯎꯅꯨꯀꯣ ꯏꯃꯥ ꯆꯥꯛꯁꯤꯗ ꯂꯩꯔꯤ ꯂꯩꯀꯥꯏ ꯇꯔꯥ ꯇꯥꯅꯕ ꯂꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦꯅꯤꯀꯣ ꯅꯪ ꯑꯄꯥꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤ ꯑꯣꯟꯊꯣꯛꯏꯗꯀꯣ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯁꯤ ꯑꯁꯤ ꯐꯥꯎꯕ ꯅꯣꯏꯅ ꯑꯩꯕꯨ ꯑꯣꯠꯄꯁꯤ ꯑꯣꯠꯂꯤꯗ ꯑꯩꯗ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒꯅꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯈꯤꯕꯅ ꯍꯦꯟꯅ ꯐꯔꯕꯅꯤ ꯏꯃꯥ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯃꯇꯨꯡꯗ ꯑꯩ ꯏꯃꯥꯅ ꯁꯥꯎꯗꯅꯕ ꯇꯧꯔꯒꯦ ꯍꯧꯖꯤꯛꯄꯨ ꯏꯃꯥꯅ ꯏꯄꯥꯝ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯃꯥꯡꯗ ꯐꯖꯗꯦ ꯅꯆꯥꯅꯨꯄꯥ ꯍꯜꯂꯛꯂꯒ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯦ ꯅꯪ ꯑꯁꯥꯏꯗ ꯆꯠꯍꯧꯔꯣ ꯅꯪ ꯑꯄꯥꯏꯕ ꯑꯃꯅ ꯊꯣꯡꯂꯛꯄꯗꯅꯦ ꯁꯣꯏꯗꯅ ꯆꯦꯡꯖꯥꯏꯐꯝ ꯀꯥꯏꯔꯅꯤ ꯅꯪ ꯍꯥ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏꯗ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯗꯨꯅ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯆꯥꯛ ꯆꯥꯗꯅ ꯀꯪꯂꯒ ꯁꯤꯔꯕꯁꯨ ꯁꯤꯖꯔꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤ ꯆꯥꯛꯈꯨꯝꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈꯤꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯆꯠꯈ꯭ꯔꯤꯕ ꯃꯅꯦꯝꯕꯨ ꯌꯦꯡꯗꯨꯅ ꯂꯥꯏꯖꯗꯤ ꯑꯁꯨꯝꯅ ꯈꯟꯖꯍꯧꯔꯤ ꯀꯩꯅꯣ ꯑꯩꯕꯨ ꯀꯔꯤ ꯑꯁꯣꯏꯕꯃꯨꯛ ꯍꯥꯏꯈ꯭ꯔꯒꯦ ꯏꯃꯥꯅ ꯁꯥꯎꯅꯤꯡꯒꯗꯕ ꯊꯕꯛ ꯑꯃꯨꯛꯀ ꯇꯧꯈ꯭ꯔꯕꯣ ꯑꯩꯕꯣ ꯑꯍꯜꯅꯒ ꯑꯣꯏꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯨ ꯆꯥꯛ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯅꯤ ꯀꯝꯗꯧꯅꯤ ꯊꯦꯝꯂꯒ ꯈꯔꯗꯤ ꯄꯤꯖꯍꯧꯅꯕ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯆꯥꯛꯂꯨꯛꯇꯨ ꯄꯨꯗꯨꯅ ꯃꯅꯦꯝꯅ ꯍꯤꯞꯂꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯅꯦꯝꯕꯨ ꯀꯧꯔꯛꯏ ꯏꯃꯥ ꯇꯨꯝꯂꯕꯣ ꯆꯥꯛꯁꯤ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯨ ꯌꯥꯝꯅ ꯁꯣꯜꯂꯅꯤꯌꯦ ꯑꯩꯅ ꯑꯁꯣꯏꯕ ꯍꯥꯏꯈ꯭ꯔꯁꯨ ꯅꯃꯧꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ ꯑꯄꯥꯕꯤ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ ꯍꯩ ꯆꯥꯛ ꯑꯃꯠꯇ ꯆꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯛꯀꯅꯨ ꯑꯗꯨꯗꯤ ꯆꯥꯛꯁꯦ ꯐꯃꯥꯡꯗ ꯊꯅꯝꯂꯒꯦ ꯍꯣꯔꯦꯟ ꯏꯃꯥꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗ ꯆꯥꯕꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯆꯥꯛꯇꯨ ꯐꯃꯥꯡꯗ ꯊꯝꯗꯨꯅ ꯅꯤꯡꯊꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯊꯅꯝꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯄꯥꯕꯤ ꯃꯇꯣꯝꯇ ꯁꯥꯎꯅ ꯁꯣꯟꯖꯍꯧꯔꯤ ꯑꯩꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯒ ꯁꯨꯝ ꯂꯩꯃꯤꯟꯅꯔꯕꯗꯤ ꯏꯆꯥꯅ ꯂꯪꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩ ꯏꯆꯥꯒꯤ ꯃꯁꯛ ꯎꯗꯅ ꯁꯤꯈꯤꯕꯅ ꯍꯥꯜꯂꯅꯤ ꯀꯝꯗꯧꯅꯤ ꯃꯁꯤꯕꯨ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤꯔꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯩꯒꯤ ꯂꯥꯜ ꯍꯧꯔꯒꯦ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯍꯌꯦꯡꯗꯤ ꯏꯇꯥ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯈꯟꯅ ꯇꯨꯝꯊꯈ꯭ꯔꯦ ꯑꯄꯥꯕꯤꯗꯨ ꯂꯥꯏꯕꯤ ꯑꯄꯥꯕꯤꯒꯤ ꯃꯇꯥꯅꯤ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯨꯍꯣꯡꯂꯛꯈꯤꯕꯅꯤ ꯑꯃꯒꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯄꯗ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯛꯄꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯄꯥꯕꯤ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯤ ꯃꯇꯥ ꯑꯄꯥꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯍꯩꯃꯥ ꯏꯇꯥ ꯑꯄꯥꯕꯤ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ ꯑꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯀꯝꯗꯧꯔꯤꯒꯦ ꯀꯨꯏꯔꯦꯅꯦ ꯎꯈꯤꯗꯕ ꯍꯣꯏꯅꯦ ꯀꯨꯏꯔꯦꯅꯦ ꯍꯥꯟꯅꯗꯤ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯔꯝꯕꯅꯤ ꯅꯪꯁꯨ ꯅꯃꯧ ꯂꯥꯛꯈꯤꯕꯗꯒꯤ ꯀꯩꯊꯦꯜ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤ ꯑꯩꯁꯨꯅꯦ ꯀꯩꯊꯦꯜꯗꯨ ꯀꯥꯅꯤꯡꯕ ꯑꯗꯨꯗꯅꯦ ꯏꯆꯥ ꯅꯨꯄꯥ ꯏꯕꯣꯖꯧꯅꯅꯦ ꯑꯩ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯌꯨꯝꯗ ꯄꯣꯊꯥꯔꯣ ꯍꯥꯏꯗꯅ ꯍꯦꯛꯁꯤ ꯈꯥꯡꯗꯅ ꯌꯥꯗ꯭ꯔꯦ ꯍꯣꯏꯗ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯆꯥꯎꯔꯦ ꯅꯃꯧ ꯐꯪꯂꯕꯅꯤꯅ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯨ ꯀꯩꯅꯣ ꯑꯩꯁꯨ ꯏꯆꯥꯅ ꯌꯥꯗꯕꯗꯒꯤ ꯆꯠꯈꯤꯗ꯭ꯔꯦ ꯊꯥꯕꯨꯝ ꯑꯅꯤꯃꯨꯛꯇꯤ ꯐꯥꯔꯝꯗꯅꯤ ꯆꯠꯇꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯅꯃꯧꯗꯨꯕꯨ ꯀꯝꯗꯧꯒꯦ ꯂꯩꯀꯥꯏ ꯃꯤꯅꯗꯤ ꯌꯥꯝ ꯐꯩ ꯆꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯩꯅꯦ ꯑꯩꯗꯤ ꯊꯕꯛꯁꯤꯅꯅꯦ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯂꯛꯀꯦ ꯍꯥꯏꯕ ꯐꯥꯎ ꯁꯪꯗꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ ꯂꯩꯀꯥꯏꯗꯤ ꯃꯄꯥꯟ ꯊꯣꯡꯒꯤ ꯁꯛꯇꯝꯗꯅꯤ ꯎꯔꯤꯕ ꯅꯨꯡꯗ ꯀꯔꯤ ꯇꯧꯔꯤꯕ ꯈꯪꯄꯣꯟꯇꯦꯗ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥ ꯃꯧꯗꯨꯕꯨ ꯌꯥꯝ ꯐꯠꯇ꯭ꯔꯕꯔꯅꯦ ꯑꯩꯗꯤ ꯂꯩꯀꯥꯏꯅ ꯌꯥꯝ ꯐꯩ ꯀꯥꯏꯅ ꯍꯥꯏꯅꯕꯗꯨꯗ ꯏꯇꯥꯗꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯩ ꯀꯥꯏꯅꯁꯨ ꯈꯜꯂꯨꯔꯤꯕ ꯂꯣꯜꯂꯤꯁꯨ ꯐꯥꯎꯅꯗꯦ ꯑꯩꯅ ꯑꯃ ꯍꯥꯏ ꯃꯥꯅ ꯑꯃ ꯈꯨꯝ ꯃꯥ ꯇꯥꯅꯕ ꯂꯥꯎꯕꯗꯅꯦ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯧꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅꯤ ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯇꯥꯗ꯭ꯔꯗꯤ ꯇꯥꯅꯕ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥ ꯅꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯀꯌꯥꯝ ꯋꯥꯅ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯑꯩ ꯆꯥꯛ ꯆꯥꯗꯕꯤ ꯇꯨꯝꯃꯤ ꯄꯨꯛꯇ ꯆꯥꯛ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯇꯨꯝꯊꯕꯁꯨ ꯌꯥꯗꯅ ꯅꯣꯡ ꯉꯥꯟꯈ꯭ꯔꯦ
ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯅ ꯌꯦꯡꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯡꯗꯨ ꯍꯅꯨꯕꯤ ꯑꯩꯈꯣꯏꯅ ꯆꯥꯗ ꯊꯛꯇꯅ ꯀꯌꯥꯗ ꯋꯥꯅ ꯆꯥꯎꯅꯕ ꯌꯧꯂꯛꯈꯤꯕ ꯍꯥꯏꯕꯗꯨ ꯈꯪꯗꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛꯀꯤ ꯃꯧꯅꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯃꯅꯦ ꯃꯀꯨ ꯄꯤꯖꯅꯤꯡꯈ꯭ꯔꯒꯦ ꯁꯦꯕꯥ ꯇꯧꯅꯤꯡꯈ꯭ꯔꯕꯒꯦ ꯊꯕꯛ ꯑꯃꯗ ꯇꯧ ꯍꯥꯏꯔꯨꯔꯕꯗꯤ ꯇꯧꯅꯤꯡꯗ꯭ꯔꯗꯨꯅ ꯇꯧꯁꯤꯟꯅꯔꯔꯣꯏ ꯁꯨꯛꯇꯥ ꯇꯥꯔꯨꯔꯅꯨ ꯍꯥꯏꯔꯁꯨ ꯍꯦꯛ ꯃꯇꯥꯕꯤ ꯉꯔꯥꯡꯁꯨꯅꯦ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯇꯧꯏ ꯍꯥꯏꯗꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯂꯨꯝꯗ꯭ꯔꯕꯖꯥꯠꯅꯤ ꯑꯗꯨꯒ ꯑꯌꯤꯡꯕ ꯏꯁꯤꯡꯗꯨ ꯑꯁꯥꯕꯅꯤ ꯍꯥꯏꯗꯅ ꯄꯨꯊꯣꯛꯇꯨꯅ ꯊꯅꯝꯂꯤꯕꯅꯤ ꯏꯆꯥꯗꯨꯅꯒ ꯌꯨꯝꯗ ꯂꯩꯔꯝꯂꯗꯤ ꯂꯝ ꯍꯦꯜꯂꯤꯕꯗꯣ ꯋꯥꯔꯛꯍꯟꯗꯧꯕꯁꯨ ꯏꯆꯥꯁꯨ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯂꯪꯐꯩꯗ ꯂꯩꯈ꯭ꯔꯦꯗꯣ ꯑꯩꯅ ꯋꯥꯔꯛꯄꯒꯤ ꯏꯇꯤꯛꯁꯨ ꯂꯩꯇꯦꯗꯣ ꯑꯁꯨꯝꯅ ꯑꯄꯥꯕꯤ ꯀꯩꯅꯣ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯤ ꯀꯌꯥ ꯍꯥꯏꯕꯤꯅ ꯃꯃꯧꯕꯨ ꯂꯥꯟꯅ ꯎꯍꯟꯅꯕ ꯇꯝꯂꯤ ꯇꯁꯦꯡꯕꯗꯤ ꯑꯄꯥꯕꯤ ꯑꯗꯨꯛ ꯍꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯄꯥꯕꯤ ꯃꯥ ꯇꯁꯦꯡꯅ ꯂꯥꯏꯖꯅ ꯃꯅꯥ ꯊꯥꯊꯤꯔꯨꯕꯅ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯅ ꯂꯩꯍꯟꯕ ꯁꯨꯡꯄꯥꯝ ꯄꯥꯝꯂꯝꯗꯦ ꯃꯥꯅ ꯈꯜꯂꯤꯕꯁꯤ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯂꯥꯏꯖꯗ ꯃꯔꯥꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯃꯄꯥꯝ ꯇꯥꯟꯊꯣꯛꯈꯤꯕ ꯍꯥꯏꯕꯁꯤꯅꯤ ꯍꯧꯖꯤꯛ ꯑꯄꯥꯕꯤꯒꯤ ꯃꯀꯣꯛꯁꯤꯗ ꯑꯐꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯔꯝꯅ ꯀꯔꯤ ꯍꯥꯏꯖꯤꯟꯗꯨꯅ ꯂꯥꯏꯖꯕꯨ ꯐꯠꯇꯅ ꯎꯍꯟꯒꯅꯤ ꯈꯟꯕꯗ ꯃꯥ ꯍꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝꯗꯤ ꯍꯥꯏꯕꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗ ꯋꯥ ꯊꯝꯕ ꯍꯩꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯕ ꯃꯥꯅ ꯃꯨꯟꯅ ꯈꯪꯕꯅ ꯂꯩꯀꯥꯏꯗ ꯁꯣꯏꯗꯅ ꯇꯝꯒꯅꯤ ꯈꯪꯏ ꯍꯥꯏꯕꯤꯅ ꯍꯦꯔꯥ ꯃꯥꯅ ꯇꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯆꯥꯛ ꯆꯥꯈ꯭ꯔꯣ ꯅꯃꯧꯅ ꯆꯥꯛ ꯂꯣꯏꯗꯧ ꯇꯧꯔꯝꯂꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝꯅ ꯈꯜꯂꯨꯅꯨꯗ ꯑꯩ ꯏꯕꯣꯖꯥꯎꯗꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯋꯥꯔꯤ ꯁꯥꯒꯦ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯥꯅ ꯂꯝ ꯍꯦꯟꯕ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯏꯃꯧꯁꯤꯁꯨ ꯃꯔꯛ ꯑꯃ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅꯅꯦ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯗꯅ ꯐꯨꯠꯊꯍꯟꯕꯗꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯅꯪꯁꯨ ꯅꯆꯥ ꯅꯨꯄꯥꯗ ꯍꯥꯏꯔꯒ ꯑꯃꯨꯛꯇ ꯁꯥꯟꯊꯍꯜꯂꯨ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯧꯕꯅꯤ ꯐꯔꯤꯁꯦ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯥꯛꯇꯣ ꯀꯣꯟꯅ ꯆꯥꯔꯒꯦ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯂꯅꯤ ꯆꯥꯛꯁꯨ ꯑꯩꯅ ꯊꯣꯡꯂꯗꯣꯏꯅꯤ ꯌꯥꯔꯣꯏ ꯆꯥꯛ ꯆꯥꯔꯒꯅꯦ ꯍꯣꯔꯦꯟ ꯅꯨꯡꯁꯥꯒ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯃꯥꯅ ꯀꯩ ꯍꯥꯏꯗꯣꯔꯤꯒꯦ ꯃꯔꯤꯟ ꯇꯜꯂꯗꯤ ꯆꯔꯥ ꯍꯦꯟꯖꯔꯦꯗꯅ ꯍꯥꯏꯕꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯅ ꯆꯥꯛ ꯊꯣꯡꯕ ꯅꯪꯅꯕ ꯍꯦꯛ ꯍꯟꯖꯤꯜꯍꯧꯗꯕꯗ ꯅꯣꯡꯃꯗꯨꯃ ꯆꯥꯛ ꯄꯤꯖꯔꯣꯏꯗ꯭ꯔꯤꯕꯅꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟꯅ ꯃꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅꯇ ꯂꯩꯔꯤꯗꯨꯕꯨ ꯑꯩꯗꯤ ꯑꯍꯜ ꯑꯣꯏ ꯅꯍꯥ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃ ꯆꯥꯕ ꯐꯪꯅꯕ ꯃꯥꯅ ꯍꯥꯏꯕꯗꯨ ꯏꯟꯕ ꯇꯥꯕꯅꯤ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯆꯥꯛ ꯆꯥꯔꯒ ꯆꯠꯇꯕ ꯌꯥꯔꯣꯏꯀꯣ ꯑꯩ ꯅꯪꯒꯤ ꯅꯁꯛꯇꯣ ꯌꯦꯡꯕ ꯉꯝꯗꯦꯅꯦ ꯍꯣꯔꯦꯟ ꯑꯩ ꯊꯤꯟꯒꯦ ꯑꯗꯨꯒ ꯃꯧꯗ ꯐꯖꯅ ꯋꯥꯔꯤ ꯁꯥꯒꯦ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯁꯤ ꯁꯣꯝꯗꯅ ꯂꯥꯏꯖ ꯃꯅꯦꯝ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯤ ꯌꯨꯝꯊꯪꯅꯕꯁꯤꯡꯗꯁꯨ ꯂꯥꯛꯄ꯭ꯔꯥ ꯍꯪꯂꯤ ꯀꯅꯥꯅꯁꯨ ꯂꯥꯛꯏ ꯍꯥꯏꯔꯛꯇꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯏꯃꯥꯗꯨꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯗꯨꯗ ꯏꯟꯁꯥꯡꯗꯨ ꯆꯥꯅꯤꯡꯂꯝꯂꯔꯣꯏ ꯈꯟꯗꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯠꯇ ꯂꯩꯔꯨꯒꯦꯅ ꯆꯠꯂꯨꯕꯅꯦꯕ ꯀꯨꯏꯕꯁꯨ ꯅꯠꯇꯦ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯑꯩ ꯂꯥꯛꯄ ꯐꯥꯎꯗꯤ ꯉꯥꯏꯔꯝꯕ ꯌꯥꯕꯅꯦꯕ ꯊꯕꯛ ꯑꯊꯨꯕ ꯑꯃ ꯂꯥꯛꯇꯅ ꯆꯠꯂꯝꯕꯁꯨ ꯌꯥꯏꯗ ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯛꯂꯨꯔꯒꯦ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯅꯦꯝꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ ꯇꯨꯝꯂꯨꯔꯕ ꯃꯥꯜꯂꯤ ꯃꯄꯥꯟꯗꯒꯤ ꯃꯥꯕꯨ ꯀꯧꯔꯛꯄ ꯃꯈꯣꯜ ꯇꯥꯕꯗ ꯃꯃꯤꯠ ꯆꯤꯡꯂꯛꯇꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯑꯄꯥꯕꯤꯒ ꯍꯥꯏꯕꯤꯒ ꯂꯩꯔꯝꯃꯤ ꯍꯥꯏꯕꯤ ꯂꯥꯏꯖꯅ ꯇꯨꯝꯂꯨꯕꯒꯤ ꯃꯁꯝꯒ ꯐꯔꯕ ꯃꯃꯤꯠ ꯃꯅꯥ ꯏꯄꯣꯝ ꯄꯣꯝꯂꯒ ꯊꯣꯛꯂꯛꯂꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯃꯤꯠ ꯑꯃ ꯌꯨꯝ ꯆꯪꯈꯤꯗꯧꯔꯕꯁꯤ ꯐꯥꯎꯕ ꯇꯨꯝꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯣ ꯀꯥꯏꯗꯩ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯅꯣꯗꯩꯅꯤ ꯑꯌꯨꯛꯀꯤ ꯆꯥꯛ ꯐꯥꯎ ꯆꯥꯗ꯭ꯔꯤ ꯏꯃꯥ ꯉꯥꯏꯔꯤꯅꯤ ꯑꯄꯥꯕꯤꯅꯒ ꯀꯩꯅꯣ ꯃꯌꯥꯝ ꯇꯝꯁꯤꯜꯂꯛꯄꯅꯤ ꯂꯥꯏꯖꯒꯤ ꯋꯥꯗꯨꯒ ꯇꯥꯔꯨꯕꯗ ꯍꯥꯏꯕꯤꯅ ꯈꯜꯂꯤꯕꯁꯤ ꯂꯥꯏꯖꯁꯤ ꯆꯥꯛ ꯊꯣꯡꯕ ꯇꯟꯗꯨꯅ ꯑꯄꯥꯕꯤꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯍꯟꯗꯣꯏ ꯉꯥꯏꯔꯤꯕꯅꯤ ꯑꯁꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯪꯁꯥꯎ ꯁꯥꯎꯅ ꯈꯣꯟꯒꯂꯞꯅ ꯍꯥꯏꯔꯛꯏ ꯍꯩ ꯅꯪꯁꯤ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕ꯭ꯔꯣ ꯃꯧ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯍꯅꯨꯕꯤꯅ ꯃꯥꯁꯤꯅ ꯇꯧꯍꯟꯅꯤꯡꯉꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯝꯕ ꯂꯥꯏꯅ ꯁꯥꯔꯛꯄ ꯃꯤꯅꯣ ꯅꯪꯕꯣ ꯑꯄꯥꯕꯤ ꯅꯪ ꯋꯥꯈꯤꯗꯧꯔꯤ ꯌꯥꯝ ꯋꯥꯈꯤꯗꯧꯔꯤꯀꯣ ꯅꯪ ꯂꯥꯏꯖꯗꯤ ꯍꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯅ ꯏꯉꯛꯉꯛꯅ ꯇꯨꯃꯤꯟ ꯍꯥꯏꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯑꯄꯥꯕꯤꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯄꯥꯕꯤꯅ ꯍꯥꯏꯕꯤ ꯌꯥꯔꯤꯁꯤ ꯅꯪꯁꯨ ꯆꯠꯂꯣ ꯊꯦꯡꯈ꯭ꯔꯅꯤ ꯑꯩ ꯄ꯭ꯔꯞ ꯇꯥꯜꯂꯤꯗꯣ ꯅꯪ ꯅꯃꯧꯁꯤ ꯀꯤꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯃꯤ ꯇꯥꯔꯒ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯌꯨꯝꯁꯤ ꯂꯩꯀꯥꯏꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯅꯪꯗꯤꯅꯦ ꯑꯗꯨꯝ ꯇꯧꯔꯤꯉꯩꯗꯅꯦ ꯉꯔꯥꯡꯇ ꯂꯥꯛꯄ ꯃꯧꯅꯥꯎꯁꯤꯅ ꯐꯥꯎ ꯎꯁꯤꯠꯇ꯭ꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯃꯈꯨ ꯑꯃ ꯁꯥꯋꯣ ꯍꯥꯏꯗꯨꯅ ꯉꯥꯡꯕꯗꯨꯗ
ꯂꯥꯏꯖꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯅ ꯃꯅꯦꯝꯗ ꯉꯥꯡꯂꯤꯕꯅꯤ ꯆꯩꯔꯤꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯤꯗ ꯁꯣꯛꯂꯕꯗꯤ ꯐꯅ ꯁꯥꯎꯕ ꯍꯩꯇꯕ ꯃꯤ ꯑꯣꯏꯔꯕꯁꯨ ꯁꯥꯎꯏ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯅ ꯂꯥꯏꯖ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯕꯤꯕꯨ ꯏꯟꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯏꯅꯦ, ꯈꯠꯅꯐꯝ ꯏꯂꯩ ꯂꯩꯇꯕꯒꯨꯝ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯦꯛ ꯊꯧꯕꯤꯔꯤꯁꯤꯕꯨ ꯀꯩ ꯄꯥꯝꯒꯦ? ꯍꯥꯏꯕꯤꯅ ꯌꯦꯡꯉꯨꯅꯦꯍꯦ, ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ, ꯉꯁꯤꯗ ꯂꯥꯛꯄ ꯑꯩꯗ ꯐꯥꯎꯕ ꯑꯁꯨꯝꯅ ꯇꯧꯔꯁꯤꯅꯗꯤ ꯅꯨꯡꯇꯤꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯅꯪꯗꯗꯤ ꯀꯔꯝ ꯇꯧꯔꯝꯅꯤ? ꯍꯦꯔ ꯏꯅꯦ, ꯑꯩꯕꯨ ꯃꯤ ꯈꯠꯅꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯤ ꯑꯃ ꯑꯣꯏꯅꯗꯤ ꯎꯕꯤꯅꯨ꯫ ꯏꯅꯦꯅ ꯅꯠꯇ꯭ꯔꯣ ꯃꯐꯝꯁꯤꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯔꯤꯁꯦ? ꯌꯥꯔꯦ ꯂꯦꯡꯕꯤꯔꯣ꯫ ꯑꯄꯥꯕꯤ, ꯑꯁꯤꯗꯤ ꯂꯩꯅꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯤ꯫ ꯋꯥꯔꯛꯂꯒ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯉꯝꯂꯔꯣꯏ꯫ ꯅꯪꯒꯤꯅ ꯌꯨꯝꯅꯤ, ꯅꯪꯅ ꯅꯁꯥꯅ ꯉꯝꯅꯕ ꯄꯥꯟꯖꯔꯣ꯫ ꯑꯩꯗꯤ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ, ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯍꯥꯏꯕꯤ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯗꯤ ꯉꯁꯤꯒꯤ ꯃꯃꯧꯒꯤ ꯃꯇꯧꯗꯨꯗ ꯏꯉꯛꯉꯛꯅ ꯀꯩꯁꯨ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯂꯥꯏꯖꯁꯨ ꯁꯥꯎꯅ ꯁꯣꯟꯖꯍꯧꯔꯤ꯫ ꯋꯥꯔꯛꯇꯕꯤ ꯀꯥꯏꯅ, ꯃꯥꯅꯤꯅꯦ ꯋꯥꯔꯛꯇ꯭ꯔꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗꯦꯀꯣ? ꯍꯤꯡꯆꯥꯕꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯤꯗꯣ ꯇꯥꯁꯤꯜꯂꯨꯅꯨ꯫ ꯑꯐꯕ ꯃꯤꯗꯤ ꯑꯣꯏꯔꯝꯂꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ, ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯄꯥꯕꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈ꯭ꯔꯦ꯫ ꯃꯅꯦꯝꯒꯤ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗ ꯂꯩꯍꯧꯔꯤ꯫ ꯃꯔꯝꯗꯤ ꯍꯥꯏꯕꯤꯅ ꯃꯃꯥꯗ ꯍꯥꯏꯈꯤꯕꯗꯨ ꯃꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯍꯧꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯃꯃꯥꯕꯨ ꯊꯤꯅ ꯆꯩꯔꯤꯕꯣꯏ ꯅꯤꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯄꯥꯕꯤ ꯆꯥꯛ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯆꯥꯈꯤꯗ꯭ꯔꯦ꯫ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖ ꯂꯪꯐꯩꯗ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯄꯥꯎ ꯆꯦꯟꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯣꯆꯥꯎꯁꯨ ꯃꯃꯥꯡꯉꯝꯗ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯖꯕ ꯃꯆꯥꯅꯤ꯫ ꯃꯃꯥ ꯅꯥꯔꯦ ꯇꯥꯕꯗ ꯊꯕꯛ ꯄꯨꯝꯕ ꯍꯨꯟꯗꯣꯛꯂꯝꯂꯒꯅꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯏꯕꯣꯆꯥꯎ ꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯍꯥꯏꯕꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯕꯤꯗꯨ ꯏꯕꯣꯆꯥꯎ ꯎꯕꯗ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯤ, ꯏꯃꯥ ꯅꯥꯏ ꯍꯥꯏꯗꯅ ꯄꯥꯎ ꯆꯤꯜꯂꯛꯄꯗꯨꯗ ꯊꯕꯛꯀ ꯂꯣꯏꯔꯝꯗ ꯍꯜꯂꯛꯂꯕꯅꯤ꯫ ꯐꯩ, ꯃꯇꯝ ꯈꯔꯁꯨ ꯀꯣꯛ ꯍꯦꯛ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ꯫ ꯍꯣꯏ ꯏꯃꯥ ꯍꯥꯏꯕꯤ, ꯏꯃꯥꯁꯨ ꯉꯝꯗꯦ ꯍꯥꯏ, ꯍꯟꯗꯛꯇꯤ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯈꯤꯒꯦ ꯈꯜꯂꯤꯌꯦ꯫ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯣꯏꯕꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯅꯤ ꯏꯕꯣꯆꯥꯎꯅ꯫ ꯍꯥꯏꯕꯤ ꯏꯕꯣꯆꯥꯎꯗ ꯂꯨꯊꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯏꯕꯣꯆꯥꯎ, ꯏꯃꯥ ꯅꯪꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤꯅꯦꯍꯦ꯫ ꯌꯨꯝꯗꯕꯨꯗꯤ ꯆꯪꯂꯨꯗ꯭ꯔꯦ ꯍꯥꯏꯕꯕꯨ ꯏꯃꯥꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯈꯤꯁꯤ ꯌꯥꯅꯤꯀꯣ ꯏꯕꯨꯡꯉꯣ? ꯁꯥꯁꯤ, ꯌꯥꯅꯤꯌꯦ ꯏꯃꯥ ꯍꯥꯏꯕꯤ, ꯀꯩ ꯋꯥꯅꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯗꯣꯏꯁꯤ ꯅꯣꯏꯒꯤ ꯏꯃꯨꯡꯒꯤ ꯋꯥꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯗꯤ ꯇꯥꯔꯕ, ꯑꯗꯨꯕꯨꯅꯦ ꯋꯥꯐꯝꯁꯤ ꯑꯩꯒꯤ ꯏꯇꯥꯒꯤꯗꯃꯛ ꯈꯜꯂꯒ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕ꯫ ꯏꯃꯥꯅ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗꯦ, ꯃꯁꯥꯁꯨ ꯌꯥꯝꯅ ꯁꯣꯟꯖꯤꯟꯅ ꯎꯔꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯏꯃꯥ? ꯏꯃꯧ ꯂꯥꯏꯖꯗꯣ ꯏꯃꯥꯅ ꯈꯜꯂꯨꯕꯗꯗꯤ ꯌꯥꯝꯅ ꯆꯝꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯁꯤ ꯇꯥꯡꯂꯝꯈꯤꯅꯤ꯫ ꯂꯥꯏꯖꯅ ꯀꯩꯗꯧꯔꯝꯂꯒꯦ ꯏꯃꯥ? ꯅꯪꯅꯗꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯅꯤꯗꯣ꯫ ꯅꯃꯥꯗꯨ ꯆꯥꯛꯀ ꯅꯤꯡꯊꯤꯅ ꯄꯤꯖꯗ꯭ꯔꯕ ꯃꯥꯜꯂꯤ, ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯏꯃꯨꯡꯒꯤ ꯊꯕꯛꯁꯨ ꯅꯃꯥꯅ ꯂꯣꯏꯅ ꯁꯨꯔꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯟꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯅꯨ ꯍꯥꯏꯗꯅ ꯑꯩꯅ ꯈꯔ ꯍꯥꯏꯔꯨꯔꯦ ꯂꯥꯏꯖꯗ꯫ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯛꯄꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯔꯛꯀꯅꯨ, ꯂꯦꯡꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯅꯣꯏꯔꯣꯝꯗ ꯆꯠꯇ꯭ꯔꯦ꯫ ꯂꯥꯏꯖꯅꯕ ꯑꯗꯨꯝꯅ ꯇꯧꯕ꯭ꯔꯅꯤ ꯏꯃꯥ? ꯃꯥꯗꯤ ꯑꯍꯜ ꯂꯃꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯥꯖꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪ, ꯑꯩꯁꯨ ꯑꯍꯥꯟꯕꯗꯗꯤ ꯊꯥꯖꯗꯦ꯫ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ, ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇ ꯎꯠ ꯆꯥꯏꯕꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯖꯗ꯭ꯔꯁꯨ ꯅꯃꯤꯠꯃꯛꯅ ꯎꯔꯒ ꯈꯪꯂꯛꯀꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯕꯤ ꯆꯠꯈ꯭ꯔꯤ꯫ ꯏꯕꯣꯆꯥꯎꯁꯨ ꯁꯨꯝ ꯂꯥꯛꯄꯅ ꯀꯣꯟꯊꯣꯡ ꯌꯧꯔꯛꯇꯨꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯎꯕꯗ ꯂꯥꯏꯖ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯅꯦꯝ ꯏꯕꯦꯝꯃꯕꯨ ꯑꯁꯨꯝꯅ ꯀꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯩꯇꯥ ꯂꯥꯛꯂꯦ꯫ ꯃꯅꯤꯡꯗ ꯂꯩꯔꯝꯕ ꯑꯄꯥꯕꯤꯁꯨ ꯃꯆꯥ ꯂꯥꯛꯂꯦ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏ, ꯀꯗꯥꯏ? ꯈꯣꯏꯖꯨ ꯈꯔꯒ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔꯒ ꯂꯧꯊꯣꯛꯂꯨꯁꯣꯅꯦꯍꯦ꯫ ꯂꯪꯐꯩ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯍꯥꯏꯁꯤꯗꯤ ꯃꯩ ꯑꯣꯛꯊꯣꯛꯀꯗꯧꯕꯅꯤ꯫ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯐꯠꯇ ꯍꯥꯎꯊꯤ ꯄꯨꯝꯕ ꯇꯥꯟꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯀꯣꯏꯕꯤ ꯑꯃ ꯅꯪꯁꯦ꯫ ꯑꯄꯥꯕꯤꯅ ꯍꯥꯏꯔꯤꯗꯨ ꯀꯟꯅ ꯍꯥꯏꯕꯅ ꯂꯥꯏꯖꯁꯨ ꯇꯥꯔꯝꯃꯤ꯫ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯈꯣꯏꯖꯨ ꯈꯔꯒ ꯂꯣꯏꯅꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯈꯔꯒ ꯃꯩ ꯊꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯀꯥꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯃꯥꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯏꯕꯣꯆꯥꯎ ꯃꯕꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯇꯨꯃꯤꯟ ꯄꯣꯊꯥꯈꯤꯗꯦ ꯍꯥꯏꯗꯨꯗꯅ ꯀꯩꯗꯧꯔꯝꯂꯤꯅꯣ ꯃꯅꯤꯡꯂꯣꯝꯗ? ꯀꯣꯟ ꯐꯦꯡꯂꯝꯕꯅꯤ꯫ ꯏꯕꯣꯆꯥꯎ ꯁꯥꯎꯅ ꯈꯣꯟ ꯀꯜꯂꯞ
ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥ ꯀꯩ ꯆꯠꯂꯨꯒꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯣꯟ ꯐꯦꯡꯍꯜꯂꯤꯁꯦ ꯍꯥ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯏꯃꯥ ꯆꯥꯕ ꯂꯣꯏꯔꯒ ꯀꯧꯔꯛꯑꯣ ꯍꯥꯏꯔꯝꯂꯒ ꯏꯃꯥꯅ ꯀꯣꯟ ꯐꯦꯡꯕꯤꯔꯨꯔꯕ꯭ꯔꯣ ꯉꯥꯏꯍꯥꯛꯇꯅꯤ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯨꯕ ꯑꯩ ꯉꯥꯏꯔꯝꯂꯁꯨ ꯌꯥꯕꯗꯨꯕꯨ ꯑꯁꯤꯔꯣ ꯅꯪꯅ ꯑꯩ ꯆꯠꯂꯝꯗꯥꯏꯗ ꯏꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯔꯝꯒꯦ ꯍꯥꯏꯈꯤꯕꯗꯣ ꯑꯁꯤꯔꯣ ꯃꯣꯏꯇꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯀꯩ ꯁꯣꯏꯈ꯭ꯔꯒꯦ ꯑꯄꯥꯕꯤꯅ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ ꯏꯆꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯄꯣꯊꯥꯖꯔꯨꯔꯣ ꯍꯩꯃꯧ ꯏꯕꯨꯡꯉꯣꯒꯤ ꯏꯁꯤꯡ ꯈꯔ ꯂꯨꯝꯕꯤꯔꯨꯁꯨ ꯍꯣꯏ ꯁꯣꯛꯂꯨꯒꯦ ꯏꯃꯥ ꯑꯄꯥꯕꯤ ꯈꯣꯟ ꯀꯂꯞ ꯍꯥꯏꯔꯛꯏ ꯍꯥꯏ ꯏꯁꯤꯡ ꯁꯣꯛꯂꯨꯁꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯏꯁꯤꯡ ꯂꯨꯝꯂꯨꯁꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪ ꯇꯥꯅꯕ ꯂꯥꯎꯕꯗ ꯑꯩ ꯁꯗꯧ ꯊꯨꯡꯉꯤꯗ ꯍꯣꯏ ꯂꯨꯝꯂꯨꯒꯦ ꯏꯃꯥ ꯏꯕꯣꯖꯥꯎ ꯁꯥꯎꯔꯞꯅ ꯌꯥꯔꯦ ꯂꯨꯝꯗ꯭ꯔꯁꯨ ꯏꯆꯥ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯅꯁꯥꯗꯣ ꯂꯣꯏꯅ ꯊꯤꯟꯗꯣꯛꯂꯝꯂꯅꯤꯅꯦ ꯏꯁꯤꯡ ꯑꯁꯥꯕꯗꯨꯅꯅꯦ ꯍꯤꯒꯥ ꯌꯩꯕꯒꯨꯝꯅ ꯅꯁꯥꯗ ꯐꯗꯤꯗꯨꯅ ꯇꯞ ꯇꯞ ꯅꯞꯊꯣꯛꯎꯅꯦ ꯏꯁꯥ ꯌꯥꯡꯊꯣꯛꯄꯅꯤ ꯌꯥꯔꯦ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯑꯄꯥꯕꯤ ꯃꯥꯅ ꯊꯥꯛꯄ ꯂꯥꯡꯗ ꯃꯆꯥ ꯊꯨꯕ ꯍꯧꯔꯦ ꯈꯜꯂꯨꯕꯗ ꯃꯥꯗꯤ ꯃꯊꯃꯣꯏꯗ ꯃꯀꯥ ꯂꯥꯝꯖꯔꯤ ꯈꯪꯂꯤꯗꯅ ꯍꯧꯖꯤꯛꯇꯤ ꯑꯄꯥꯕꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯗꯧꯕꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯑꯄꯥꯕꯤꯁꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯂꯥꯏꯖꯗꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯕꯗꯨꯗ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯊꯪ ꯅꯨꯃꯤꯠꯅꯤ ꯑꯄꯥꯕꯤ ꯉꯟꯇꯥꯅ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯋꯥꯏ ꯇꯩꯔꯤ ꯏꯕꯣꯖꯥꯎꯁꯨ ꯇꯥꯟ ꯆꯥꯅꯔꯨꯕꯒꯨꯝ ꯉꯟꯇꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗ ꯊꯦꯡꯅꯔꯤ ꯏꯕꯣꯖꯥꯎ ꯈꯣꯟ ꯀꯟꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯏ ꯂꯩꯖꯥ ꯂꯩꯖꯥ ꯇꯥꯗꯕ꯭ꯔꯣ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯏꯖ ꯄꯥꯈꯠꯅ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏꯇꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯒ ꯏꯃꯥ ꯑꯁꯣꯟꯕꯤꯁꯤꯅ ꯊꯕꯛ ꯁꯨꯍꯜꯂꯤꯕꯅꯤꯅꯦ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯇꯧꯕ꯭ꯔꯥ ꯃꯣꯏꯇꯥ ꯅꯨꯡꯇꯤꯒꯤꯗꯤ ꯑꯩꯅ ꯇꯩꯕꯅꯤ ꯉꯁꯤꯁꯨ ꯈꯔ ꯉꯟꯕꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯧꯒꯠꯀꯦ ꯇꯧꯕꯅꯤ ꯌꯥꯔꯦ ꯈꯪꯉꯤ ꯅꯪ ꯑꯩ ꯂꯩꯕꯁꯤꯗ ꯑꯆꯨꯝꯕ ꯁꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯇꯧꯕꯗꯨꯅ ꯉꯁꯤꯁꯨ ꯁꯨꯝ ꯍꯩꯅꯈꯤꯗꯨꯅ ꯇꯧꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯌꯥꯔꯤꯁꯦ ꯏꯃꯥꯅ ꯁꯣꯏꯕꯅꯤ ꯇꯣꯛꯂꯣ ꯃꯈꯥ ꯇꯥꯅꯔꯅꯨ ꯃꯥ ꯅꯪꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯅꯥꯅ ꯎꯁꯤꯠꯇꯧꯔꯤꯒꯦ ꯅꯪꯁꯦ ꯌꯨꯝꯁꯤꯒꯤ ꯑꯍꯜꯅꯤ ꯑꯍꯜ ꯅꯪꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯂꯩꯒꯗꯧꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯒ ꯌꯨꯝꯁꯤ ꯃꯅꯤꯟ ꯅꯥꯏꯅꯕꯅꯤ ꯏꯕꯨꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯩ ꯋꯥꯔꯁꯨ ꯋꯥꯅ ꯁꯨꯝ ꯇꯧꯒꯦ ꯊꯕꯛꯁꯤ ꯏꯃꯥ ꯁꯦ ꯍꯧꯒꯠꯄꯤꯔꯣ ꯑꯩ ꯇꯧꯖꯍꯧꯔꯒꯦ ꯑꯩꯅ ꯍꯧꯒꯠꯂꯒ ꯇꯧꯗꯧꯕ ꯁꯨꯝ ꯂꯩꯔꯁꯤꯕꯨ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯃꯥ ꯁꯨꯝ ꯇꯧꯖꯔꯒꯦ ꯌꯥꯗꯦ ꯌꯥꯗꯦ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯕ ꯌꯥꯗꯦ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯑꯄꯥꯕꯤꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛꯇꯨ ꯃꯥꯅ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯜꯍꯧꯏ ꯏꯕꯣꯖꯥꯎꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯁꯥꯎꯔꯞ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯑꯄꯥꯕꯤ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯌꯨꯝꯁꯤꯗ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯁꯣꯛꯍꯟꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯅꯥꯄꯪꯕꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯑꯩ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯍꯩ ꯃꯍꯩ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯇꯨꯅ ꯆꯥꯛꯂꯨꯛ ꯃꯃꯥꯡꯗ ꯐꯝꯊꯅꯔꯛꯏ ꯀꯩ ꯏꯟꯁꯥꯡꯅꯣ ꯌꯥꯔꯅꯤꯗ ꯑꯩ ꯀꯣꯟꯅ ꯏꯃꯥ ꯍꯣꯏ ꯃꯣꯏꯇꯥ ꯍꯣꯏ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯀꯩ ꯏꯟꯁꯥꯡꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯈꯣꯟꯁꯦ ꯀꯟꯗ꯭ꯔꯤꯉꯩ ꯌꯥꯗꯦꯕ ꯍꯦꯛꯇ ꯑꯣ ꯉꯥ ꯊꯪꯖꯤ ꯑꯌꯥꯏꯕꯗꯣ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯊꯣꯡꯉꯤ ꯍꯥꯎꯔꯅꯤꯗ ꯀꯗꯥꯏ ꯍꯥꯞꯊꯔꯣ ꯉꯁꯤꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯅꯤ ꯀꯨꯏꯔꯦꯗ ꯑꯗꯨꯒꯨꯝꯕ ꯏꯟꯁꯥꯡꯗꯨ ꯆꯥꯗꯕ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯗꯥꯏꯅꯦ ꯑꯩꯗꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯅ ꯊꯣꯡꯂꯒ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯆꯥꯒꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯅꯪꯁꯨ ꯆꯥꯍꯧꯔꯣ ꯀꯣꯟꯅ ꯅꯇꯣꯝ ꯆꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗ ꯂꯩꯔꯤ ꯅꯪꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥ ꯊꯥꯡꯖꯤ ꯊꯣꯡꯕꯗꯣ ꯆꯥꯕꯤꯔꯣ ꯏꯃꯥꯒꯤꯅ ꯑꯁꯤꯗ ꯂꯩꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯍꯥꯞꯂꯕ ꯇꯦꯡꯀꯣꯠꯇꯨ ꯄꯤꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛꯇꯨꯁꯨ ꯄꯨꯊꯔꯛꯇꯨꯅ ꯆꯥꯅꯕ ꯇꯧꯔꯤ ꯏꯕꯣꯖꯥꯎ ꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯒꯤ ꯏꯟꯁꯥꯡꯅ ꯉꯥ ꯑꯌꯥꯏꯕ ꯊꯣꯡꯕ ꯑꯣꯏꯔꯒ ꯃꯃꯥꯒꯤꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯣꯏꯅ ꯄꯤꯕꯗꯨꯗ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯨꯄꯤ ꯏꯃꯥꯒꯤ ꯏꯟꯁꯥꯡꯒꯤ ꯁꯧꯒ꯭ꯔꯤ ꯑꯣꯏꯔꯤꯁꯦ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯏꯆꯥꯗ ꯍꯥꯎꯅ ꯆꯥꯎ ꯏꯃꯥꯗꯤ ꯑꯁꯤ ꯁꯨꯝ ꯆꯥꯔꯒꯦ ꯅꯣꯡꯃꯒꯤ ꯁꯣꯏꯗꯅꯕ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯀꯩꯗꯧꯔꯒꯦ ꯏꯟꯁꯥꯡ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯑꯝꯇ ꯆꯥꯗ꯭ꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯏꯕꯣꯖꯥꯎꯗ ꯌꯦꯡꯉꯤ ꯏꯕꯣꯖꯥꯎꯗꯤ ꯁꯥꯎꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠꯇꯨ ꯂꯥꯛꯇꯅ ꯂꯪꯈꯤ ꯂꯥꯏꯖ ꯄꯥꯈꯠꯅ ꯏꯕꯣꯖꯥꯎꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯣꯏꯇꯥꯅ ꯇꯧꯕꯤꯔꯤꯁꯦ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯍꯥꯏꯕꯤꯕ ꯌꯥꯗ꯭ꯔꯣ ꯀꯩꯗꯧ ꯍꯩꯗꯣꯛꯂꯤꯅꯣ ꯂꯣꯏꯅ ꯄꯣꯝꯆꯥꯏ ꯆꯥꯏꯔꯤꯁꯦ ꯑꯩ ꯂꯩꯅ ꯍꯟꯖꯤꯟ ꯏꯃꯛꯃꯛꯇꯗ ꯏꯃꯥꯕꯨ ꯑꯁꯨꯛ ꯇꯥꯊꯤꯅ ꯇꯧꯔꯒ ꯑꯩ ꯍꯔꯥꯎ ꯌꯦꯡꯗꯨꯅ ꯂꯩꯅꯤ ꯈꯟꯕ꯭ꯔꯣ ꯅꯪ ꯂꯩꯔꯒ ꯏꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯪ ꯅꯣꯏꯅ ꯏꯃꯥꯕꯨ ꯊꯤꯅ ꯇꯧꯔꯕꯗꯤ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕꯒꯤ ꯀꯩ ꯀꯥꯟꯅꯩ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ ꯃꯣꯏꯇꯥ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈ꯭ꯔꯒꯦ
ꯏꯃꯥꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯏꯟꯁꯥꯡꯅ ꯑꯍꯥꯎꯕ ꯆꯥꯔꯒ ꯍꯟꯅꯨꯔꯕ ꯏꯃꯥꯕꯨꯅ ꯁꯧꯒ꯭ꯔꯤ ꯄꯤꯖꯕ ꯑꯁꯤ ꯄꯣꯝꯕ ꯑꯩ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗ ꯂꯩꯌꯣ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯏꯃꯥꯅ ꯑꯆꯝꯕ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯑꯔꯩꯕ ꯁꯧꯒ꯭ꯔꯤꯗꯣ ꯑꯣꯏꯅ ꯊꯣꯡꯕꯅꯤ꯫ ꯂꯥꯏꯖꯥ ꯌꯥꯔꯦ ꯅꯪꯒꯤ ꯇꯥꯇꯣ ꯑꯩ ꯃꯈꯥ ꯇꯥꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯔꯤ? ꯑꯗꯨꯒꯤꯗꯃꯛ ꯅꯆꯤꯟꯃꯛꯅ ꯑꯩꯕꯨ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯥꯏꯕ ꯉꯝꯂꯕ? ꯐꯩ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯃꯐꯝꯁꯤꯗ ꯃꯤꯀꯨꯞ ꯑꯃꯐꯥꯎ ꯂꯩꯔꯨꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯃꯥꯕꯣꯏꯒꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯈꯟꯗꯨꯅ ꯁꯦꯕꯥ ꯇꯧꯖꯔꯛꯄꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯕꯨ ꯅꯥ ꯈꯔ ꯇꯥꯊꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯤꯡꯉꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄ ꯌꯥꯅꯕ ꯏꯔꯥꯜ ꯏꯃꯥꯕꯣꯏꯅ ꯊꯤꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯏꯔꯥꯜ ꯑꯃ ꯊꯪꯖꯤꯟꯕꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯌꯦꯡꯂꯤꯕꯅꯤ ꯁꯨꯝ꯫ ꯍꯦꯛ ꯍꯜꯂꯛꯄꯗꯒꯤꯅꯤ ꯅꯪꯅ ꯑꯩꯗ ꯏꯁꯥꯎꯗ ꯂꯥꯡꯂꯤꯁꯦ꯫ ꯑꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯗ ꯅꯔꯥꯜ ꯊꯪꯖꯤꯜ ꯍꯥꯏꯕ? ꯌꯦꯡꯉꯣ ꯏꯃꯥꯁꯦ ꯏꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯅꯪꯅ ꯂꯨꯅ ꯁꯦꯕꯥ ꯇꯧꯕꯤꯕꯒꯤ ꯃꯍꯩꯔꯣ? ꯏꯃꯥ ꯍꯥꯏꯕꯤꯌꯨꯅꯦ ꯅꯪꯗ ꯑꯩꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯒꯦ ꯍꯥꯏꯕꯤꯌꯣꯕ꯫ ꯑꯄꯥꯕꯤ ꯀꯤꯔꯞ ꯇꯧꯕ ꯁꯥꯗꯨꯅ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯇꯣꯛꯂꯣꯕ꯫ ꯏꯃꯥꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯑꯌꯦꯠꯄ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯑꯣꯏꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ꯫ ꯀꯩꯗꯧꯕꯒꯤ ꯏꯃꯥꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯧꯔꯤꯒꯦ? ꯆꯠꯂꯕꯁꯨ ꯃꯥ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ꯫ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯥꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯏꯃꯥ ꯅꯃꯧꯕꯨ ꯈꯥꯝꯂꯅꯨ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯈꯤꯅꯤꯌꯦ꯫ ꯑꯩ ꯂꯩꯕꯗ ꯃꯥꯒꯤ ꯃꯅꯤꯡ ꯇꯧꯕ ꯉꯝꯗ꯭ꯔꯤ꯫ ꯑꯩ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯆꯥꯎꯗꯤ ꯆꯠꯈ꯭ꯔꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯍꯧꯔꯦ꯫ ꯃꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗ ꯑꯩꯗ ꯏꯔꯥꯜ ꯑꯃꯨꯛ ꯊꯪꯖꯤꯜꯂꯝꯂꯤꯕꯅꯤꯅꯦ꯫ ꯏꯕꯨꯡꯉꯣ ꯃꯥꯅ ꯐꯠꯇꯕꯅ ꯐꯠꯖꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯨꯄꯤꯅꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯨꯗ ꯁꯥ ꯇꯥꯅꯤꯅ ꯅꯪꯕꯣ꯫ ꯑꯃꯨꯛꯇ ꯈꯥꯝꯂꯨꯁꯨ꯫ ꯏꯃꯥ ꯆꯠꯅꯤꯡꯂꯒ ꯆꯠꯈꯤꯁꯅꯨ ꯑꯩꯗꯤ ꯈꯥꯝꯂꯣꯏ꯫ ꯑꯄꯥꯕꯤ ꯃꯄꯥꯟꯊꯣꯡꯒꯤ ꯁꯛꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯅꯣꯛ ꯑꯃꯗꯤ ꯅꯣꯛꯆꯔꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯤ꯫ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯁꯨ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯃꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯑꯆꯝꯕ ꯆꯥꯒꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗꯅ ꯃꯃꯧꯗ ꯀꯤꯕ ꯃꯃꯧꯅ ꯑꯣꯠꯄ ꯁꯥꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯃꯃꯧꯕꯨ ꯊꯤꯅ ꯇꯧꯔꯨꯔꯕꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯀꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯄꯥꯕꯤ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯃꯜꯂꯤꯉꯩ ꯏꯕꯣꯆꯥꯎ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯍꯥꯏꯔꯨꯝ ꯍꯥꯏꯔꯨꯝ ꯇꯧꯗꯨꯅ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯃꯅꯝꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯤꯗꯨꯕꯣ? ꯏꯃꯥ ꯉꯁꯤꯗꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ꯫ ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕꯗꯨꯅꯅꯤ ꯃꯥꯅ ꯅꯥ ꯇꯥꯊꯤ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯃꯥꯕꯨ ꯂꯧꯈꯤꯕ꯫ ꯑꯗꯨꯒ ꯃꯥꯅ ꯏꯃꯥꯕꯨ ꯊꯤꯅ ꯇꯧꯕ꯫ ꯀꯩ ꯅꯨꯄꯤ ꯅꯣꯏꯅ ꯅꯕꯨꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯤꯁꯦ? ꯃꯇꯝ ꯈꯔ ꯍꯤꯡꯃꯤꯟꯅꯕꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯌꯥꯗꯕ? ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯪꯅ ꯄꯨꯝꯅꯃꯛ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯦꯜꯂꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯥ ꯇꯥꯟꯊꯣꯛꯈꯤꯕꯗꯣ꯫ ꯃꯥꯅ ꯍꯦꯛꯇ ꯂꯝꯍꯦꯟꯕ ꯌꯥꯕ? ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯔꯤꯁꯦ ꯅꯨꯄꯤꯕꯨ ꯃꯥ ꯇꯔꯣ꯫ ꯃꯥꯗꯒꯤ ꯍꯦꯟꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯥꯒꯤ ꯑꯃ ꯀꯣꯛ ꯊꯤꯗꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯅꯠꯇꯦ ꯏꯃꯥ ꯑꯩ ꯀꯅꯥꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯨꯍꯣꯡꯂꯣꯏ꯫ ꯑꯩꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯇꯪꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯆꯥꯎ ꯅꯤꯁꯥ ꯄꯨꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯡꯒꯣꯜꯗꯨꯗ ꯑꯗꯨꯝ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯂꯥꯏꯖꯗꯨ ꯇꯥꯊꯣꯛꯇꯨꯅ ꯏꯕꯣꯆꯥꯎꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯒꯦ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯅ ꯂꯥꯏꯖꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯅꯤꯗꯤ ꯈꯜꯂꯨꯗꯦ꯫ ꯉꯁꯤꯒꯤ ꯑꯁꯨꯝꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯜꯂꯨꯗꯕꯅꯤ꯫ ꯃꯄꯨꯟꯁꯤꯗ ꯅꯣꯡꯃꯇ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯇꯕ ꯏꯆꯥꯅ ꯉꯁꯤ ꯅꯥꯄꯪꯕꯤꯗꯨꯒꯤ ꯃꯔꯝꯗꯒꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯕ? ꯑꯐꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ ꯃꯗꯨ꯫ ꯇꯞꯅ ꯇꯞꯅ ꯏꯕꯣꯆꯥꯎ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕ ꯀꯥꯎꯔꯤ꯫ ꯅꯣꯡꯃꯒꯤ ꯌꯨ ꯊꯛꯇ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯄꯥꯕꯤ ꯃꯃꯧ ꯅꯥ ꯇꯥꯊꯤꯕꯤ ꯑꯗꯨ ꯇꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯃꯧꯁꯨ ꯇꯥꯟꯊꯣꯛꯈꯤ ꯃꯆꯥꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨ꯫ ꯋꯥꯈꯜꯅ ꯇꯞꯅ ꯇꯞꯅ ꯑꯄꯥꯕꯤ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯆꯥꯎꯗꯤ ꯃꯃꯥ ꯅꯥꯔꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯥ ꯍꯥꯏꯕ ꯐꯥꯎ ꯈꯪꯗ ꯅꯤꯁꯥꯗ ꯂꯥꯏꯆꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯅꯤ꯫ ꯑꯄꯥꯕꯤ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ ꯃꯁꯥ ꯌꯥꯝꯅ ꯀꯟꯅ ꯉꯝꯗ ꯂꯩꯔꯤ꯫ ꯏꯕꯣꯆꯥꯎꯗꯤ ꯅꯤꯁꯥ ꯈꯔ ꯊꯛꯆꯤꯟ ꯆꯥꯁꯤꯟꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ ꯑꯣ ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯅꯆꯥ ꯏꯕꯣꯆꯥꯎ ꯍꯜꯂꯛꯂꯦ꯫ ꯃꯥꯒꯨꯝꯕꯅ ꯑꯩꯒꯤ ꯏꯃꯥꯕꯨ ꯊꯤꯅ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯃꯔꯝ ꯆꯠꯇꯨꯅꯅꯤ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯤꯗꯣ꯫ ꯅꯨꯡꯉꯥꯏꯔꯝꯂꯅꯤ ꯃꯃꯥ ꯍꯧꯖꯤꯛꯇꯤ ꯀꯧꯕꯁꯨ ꯆꯠꯄꯤꯗꯦ꯫ ꯃꯥ
ꯄꯂꯦꯝ ꯃꯄꯣꯛꯄꯤ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ ꯀꯩꯗꯧꯔꯦ ꯋꯥꯔꯕ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯗꯤ ꯄꯣꯊꯥꯎ ꯄꯣꯊꯥꯎ ꯅꯆꯥꯅ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯤꯒꯦ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯆꯥꯗ ꯍꯥꯏ ꯏꯃꯥꯅ ꯆꯥꯅꯤꯡꯕ ꯄꯤꯖꯅꯤ ꯅꯆꯥꯅ ꯑꯩ ꯀꯩꯝꯇ ꯆꯥꯅꯤꯡꯗꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯁꯦꯕꯥ ꯇꯧꯅꯕꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯆꯥꯎ ꯆꯥꯛ ꯊꯣꯡꯂꯨꯅꯤꯅ ꯆꯪꯁꯤꯜꯂꯒ ꯆꯥꯛꯈꯨꯝꯗ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯦ ꯃꯃꯥ ꯑꯩꯒꯤ ꯆꯥꯛ ꯊꯣꯡꯂꯒ ꯄꯤꯖꯗꯣꯔꯤꯕꯅꯤꯅꯦꯁꯦ ꯃꯊꯤꯕꯣꯡ ꯇꯞ ꯇꯥꯏꯅ ꯊꯛꯆꯤꯜꯂꯒ ꯇꯨꯝꯂꯒ ꯂꯩꯔꯤꯁꯦ ꯃꯃꯥ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯉꯝꯗꯕꯁꯦ ꯁꯦꯕꯥ ꯇꯧꯅꯕ ꯀꯅꯥꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕ ꯍꯥꯏꯗꯨꯅꯤ ꯏꯃꯧꯗꯣ ꯂꯩꯔꯕꯗꯤ ꯉꯁꯥꯏꯅ ꯑꯩ ꯆꯥꯛ ꯑꯁꯥꯕ ꯆꯥꯕ ꯐꯪꯂꯗꯧꯕꯅꯤ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕ ꯑꯄꯪꯕꯤ ꯑꯩꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯦꯗꯅ ꯑꯩꯕꯨ ꯍꯧꯒꯠꯇꯨꯅ ꯊꯣꯡꯂꯨꯕ ꯉꯝꯒꯗ꯭ꯔꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤ ꯎꯄꯥꯏꯗꯤ ꯂꯩꯇ ꯉꯝꯅꯕ ꯍꯧꯒꯠꯂꯛꯄꯗ ꯇꯨꯁꯤꯟꯗꯨꯅ ꯈꯔ ꯁꯣꯛꯂꯝꯃꯤ ꯁꯣꯝꯗꯅ ꯏꯕꯣꯆꯥꯎꯗꯤ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯃꯥꯅ ꯆꯥꯛ ꯊꯣꯡꯅꯦ ꯍꯥꯏꯅ ꯂꯥꯡꯂꯝꯕꯒꯤ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤꯅ ꯒꯣꯔꯣ ꯒꯣꯔꯣ ꯍꯣꯠꯇꯨꯅ ꯈꯟꯖꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯅꯨꯃꯤꯠ ꯂꯩꯊꯔꯛꯂꯕ ꯃꯇꯝꯁꯤ ꯐꯥꯎꯕ ꯆꯥꯛꯈꯨꯝꯒꯁꯦ ꯀꯣꯏꯆꯥꯏ ꯆꯥꯏꯗꯨꯅ ꯂꯩꯔꯤꯁꯤꯕꯨ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯃꯃꯥꯒꯤ ꯀꯥ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯥꯍꯦꯕꯒꯤ ꯑꯄꯤꯛꯄ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯃꯥꯗꯨ ꯃꯈꯨꯗꯨꯗ ꯈꯔ ꯁꯣꯛꯇꯨꯅ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯀꯥꯡꯊꯣꯟꯗ ꯉꯥꯗꯨꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯑꯄꯥꯕꯤ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯆꯥꯛ ꯆꯥꯔꯛꯇꯕꯒ ꯑꯍꯜꯅꯒ ꯑꯣꯏꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯕꯣꯆꯥꯎꯗꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅꯇ ꯂꯩꯕꯗꯒꯤ ꯃꯃꯥ ꯅꯥꯏ ꯍꯥꯏꯕꯁꯦ ꯈꯪꯈꯤꯗꯕꯅꯤ ꯏꯕꯣꯆꯥꯎ ꯃꯃꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗ꯭ꯔꯒ ꯑꯩꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩ ꯑꯃꯥꯏꯕ ꯀꯧꯔꯒꯦ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨꯀꯣ ꯀꯧꯔꯨꯅꯨ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ ꯏꯁꯥ ꯈꯔ ꯁꯣꯟꯊꯕꯒꯤꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯐꯖꯈꯤꯅꯤ ꯅꯈꯨꯁꯤꯁꯨ ꯁꯣꯛꯂꯤ ꯏ ꯈꯔꯁꯨ ꯊꯣꯛꯂꯤꯁꯤꯗꯤ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯧꯗꯧꯕꯗꯤ ꯑꯃꯥꯏꯕ ꯅꯠꯇꯦ ꯏꯃꯧꯅꯤ ꯏꯃꯧ ꯀꯧꯔꯨꯁꯨ ꯏꯃꯥ ꯏꯃꯧꯒꯤ ꯃꯁꯛ ꯌꯥꯝꯅ ꯎꯅꯤꯡꯉꯤ ꯃꯥꯗꯤ ꯀꯩꯗꯧꯕꯩ ꯀꯧꯗꯣꯏꯕ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯇꯥꯎ ꯏꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯏꯃꯧꯗꯤ ꯀꯔꯤꯁꯨ ꯂꯥꯟꯗꯕꯅꯤ ꯃꯅꯦꯝ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯈꯟꯖꯕꯅꯤ ꯂꯥꯜꯂꯤꯕꯗꯤ ꯅꯃꯥ ꯑꯩꯅ ꯏꯃꯧꯗꯣ ꯅꯥ ꯇꯥꯊꯤ ꯍꯥꯏꯕꯒꯤ ꯄꯥꯝꯗ꯭ꯔꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯅ ꯊꯦꯡ ꯇꯧꯕ ꯁꯥꯗꯨꯅ ꯃꯥꯕꯨ ꯇꯥꯟꯊꯣꯛꯍꯟꯈꯤꯕꯅꯤ ꯏꯃꯥ ꯂꯥꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯏꯃꯧꯒꯤ ꯁꯦꯋꯥ ꯄꯥꯝꯂꯛꯂꯤ ꯅꯪꯅꯁꯨ ꯏꯃꯥꯕꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ ꯈꯪ ꯏꯃꯥ ꯁꯥꯎꯅꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨꯅꯦ ꯏꯃꯧ ꯍꯥꯟꯅ ꯀꯧꯔꯨꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯀꯌꯥꯗ ꯂꯥꯟꯅ ꯈꯜꯂꯨꯔꯤꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯃꯥꯒꯤ ꯈꯨꯠꯁꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇ ꯑꯣꯏꯔꯝꯂꯕ ꯀꯧꯔꯒꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯥꯕꯨ ꯂꯧꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯆꯥꯎ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯏꯁꯥꯅ ꯀꯜꯂꯤꯉꯩꯗꯗꯤ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯂꯕꯁꯨ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗꯗꯤ ꯃꯆꯥ ꯃꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯂꯛꯂꯤ ꯂꯤꯟꯅ ꯃꯈꯨꯟ ꯆꯪꯂꯝꯗꯥꯏꯗ ꯆꯨꯝꯃꯤ ꯍꯥꯏꯅꯕꯗꯨꯅꯤ ꯏꯕꯣꯆꯥꯎ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯒꯤ ꯃꯌꯨꯝ ꯌꯧꯔꯛꯂꯝꯃꯤ ꯂꯥꯏꯖꯗꯨ ꯃꯥꯡꯒꯣꯜꯗ ꯐꯅꯦꯛ ꯐꯤꯕꯥꯟ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯆꯥꯎ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯥꯏꯖꯗ ꯀꯧꯔꯛꯏ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯇꯥꯗꯦ ꯏꯕꯣꯆꯥꯎ ꯈꯣꯟ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ ꯂꯥꯏꯖ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯇꯥꯔꯗꯨꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯏ ꯏꯕꯣꯆꯥꯎ ꯑꯣꯏꯔꯝꯕꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯅꯣ ꯅꯥ ꯇꯥꯊꯤꯕꯤ ꯑꯩ ꯅꯠꯇꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯣ ꯑꯁꯤꯕꯨ ꯋꯥꯅꯦꯅ ꯉꯥꯡꯂꯤꯁꯦ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯀꯔꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕ ꯂꯩꯔꯒ ꯑꯁꯤꯗ ꯀꯩꯗꯧ ꯂꯥꯛꯂꯤꯅꯣ ꯃꯌꯥꯝꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯁꯨ ꯌꯥꯗ꯭ꯔꯣ ꯑꯁꯤꯗ ꯀꯩꯗꯧ ꯂꯥꯛꯂꯤꯅꯣ ꯏꯕꯣꯆꯥꯎ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃꯕꯨ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯈꯜꯂꯨꯕꯅ ꯂꯥꯏꯖꯅ ꯃꯥꯒꯤ ꯃꯃꯥꯗ ꯁꯥꯎꯔꯝꯒꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯃꯥꯗꯗꯤ ꯁꯥꯎꯔꯝꯗ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯅꯤꯡꯕꯒꯤ ꯂꯥꯏꯖꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯈꯜꯂꯝꯂꯤꯕꯅꯤ ꯏꯕꯣꯆꯥꯎ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯏꯖꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯂꯥꯟꯖꯩ ꯁꯤꯗꯒꯤꯗꯤ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯍꯟꯅ ꯌꯦꯡꯖꯔꯔꯣꯏꯒꯦ ꯁꯥꯎꯔꯅꯨ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯉꯝꯍꯧꯗꯦ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯥꯏꯍꯧꯏ ꯏꯃꯥ ꯃꯁꯥ ꯉꯝꯍꯧꯗꯦ ꯍꯥꯏꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ ꯑꯩ ꯐꯤ ꯑꯃꯨꯛꯇ ꯍꯣꯡꯂꯨꯈꯤꯒꯦ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗꯁꯨ ꯍꯥꯏꯔꯝꯈꯤꯒꯦ ꯑꯁꯨꯝ ꯇꯧꯅ ꯏꯕꯣꯆꯥꯎ ꯂꯥꯏꯖꯕꯨ ꯂꯧꯔꯨꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯏꯕꯣꯆꯥꯎ ꯃꯃꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯖꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯈꯤꯕꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯂꯣꯠꯁꯤꯟꯗꯨꯅ
ꯂꯥꯏꯖꯅ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯑꯁꯨꯝ ꯈꯜꯍꯟꯈꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯂꯨꯔꯒ ꯂꯥꯏꯖꯅ ꯃꯃꯥꯕꯨ ꯋꯥꯔꯧꯈꯤꯕ ꯃꯥ ꯄꯥꯝꯂꯝꯗꯦ꯫ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯏꯖ ꯃꯅꯦꯝꯒꯤ ꯀꯥꯗ ꯆꯪꯂꯝꯃꯤ꯫ ꯏꯃꯥ ꯑꯩ ꯂꯥꯛꯂꯦ꯫ ꯀꯩꯅꯣ ꯏꯃꯥ ꯅꯪꯗꯤ ꯅꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯒ ꯂꯩꯔꯝꯃꯦ꯫ ꯆꯥꯛꯀ ꯆꯥꯗ꯭ꯔꯕꯣ? ꯅꯃꯧ ꯊꯣꯡꯂꯒꯦ ꯈꯔ ꯆꯥꯁꯤꯀꯣ꯫ ꯅꯆꯥꯅꯨꯄꯥ ꯑꯣꯛꯇꯕꯁꯦ ꯅꯨꯄꯤ ꯀꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯏꯃꯥꯒꯁꯦ ꯑꯃꯠꯇ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯦꯕ꯫ ꯏꯃꯧ ꯏꯕꯦꯝꯃ ꯏꯃꯥ ꯅꯪꯒꯤ ꯅꯐꯝꯗ ꯏꯍꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯀꯩ ꯍꯥꯏꯕꯅꯣ ꯏꯃꯥ? ꯍꯥꯏꯔꯒ ꯏꯕꯣꯆꯥꯎꯗ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯤ꯫ ꯏꯕꯣꯆꯥꯎ ꯂꯥꯏꯖꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯈꯪꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯏꯃꯥꯅ ꯁꯦꯟꯅꯍꯧꯗꯕꯗꯒꯤꯅꯤ ꯃꯥꯕꯨ ꯁꯥꯎꯅꯨ ꯍꯥꯏꯔꯤꯕ꯫ ꯑꯄꯥꯕꯤ ꯃꯆꯥꯅꯨꯄꯥꯗ ꯉꯛꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯆꯥꯎꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯥ ꯑꯃꯗꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯅ ꯁꯣꯏꯕꯁꯨ ꯅꯠꯇꯅ ꯀꯩꯒꯤ ꯏꯃꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯗꯣꯔꯤꯕꯅꯣ? ꯑꯩ ꯏꯃꯥꯒꯤ ꯆꯥꯛ ꯈꯔ ꯊꯣꯡꯒꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯑꯄꯥꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫